So guys, a quick kite beach ta yaujar eh hojik ikoi kui jana sida maning yang lake sida lai je lifestyle je si lifestyle da ni gai sing je ho Chevrolet ki Corvette jiwe kam lai re duga to ko su lai ke to sida Superbike ang ko sida noi lai le Rolls Royce kham hai duga sing na koi gi bungalow du Miami ang se moi ge ai koi ne lai se kite beach hai du ne villa sing je ang me si villa ni duga son da beach ke view lai re som da na Burj Al Arab lai re villa ni se sea face hai tare ko sea face villa Burj Al Arab पूरा नहीं रे आधा पैराशूट पाए गया सौरे पैराशूट पाइबा अखोने लाई से खरा ngल ले तौ नत्रा टाइमिंग तो कोई ना युक्त जो तरुंगा दा दो होदी होना रे इताउ से नहीं washroom junction kite beach ada Burj Al Arab ure guys ada ure koi se khara asum da chat khine adu na noi da phana view do wala ge sumom da na Burj Khalifa le ni Burj Al Arab le Now it's पूरा क्लीनिंग की प्रोसेस हुआ है हाई लेवल टॉप क्लास सिंह भाई रो हाँ नहीं ब्रो पैनल सोलार पैनल ले जाए चार तो वो काइट बीच यौजर है सुमोम दा बुर्ज अल अरब ना चिंग उर है यंगल लगे में चचे सी साइकिल ट्रैक नहीं सी ना पेडेस्ट्रियन है तारे रनिंग ट्रैक नहीं sina cycle track ada yeng hal age yaudore chopper chonai pai re chopper dum pa ka ni haidi swai de siang sigi villa sing ji हम यहां से इसमें पूरा जिंदगी जाएगा खरीद नहीं पाएगा तेरा जिंदगी इसमें जाएगा पूरा जाएगा घर वर नहीं भाई ये लेने में पूरा जिंदगी जाएगा buổi em ấy asi ai mà thế mà ninh review si ai mà ốp ta ba sim so guys em Burj Al Arab ka si Atlantis hotel oiram ne si kai ko no maro Atlantis lo se Atlantis na ada le okay Atlantis ada le re si hotel si kai ko ka de pira man se ish ai pe ma loi tri tao loi tri hai ba So guys, aku sih finally nak yaujil le Burj Al Arab amasung si hotel maming je khang re. Sorry guys. Tidak apa tak aku sih pengen nonton kau kisah. Burj Al Arab. Pas. Sini hotel juga le. Pernah. Oh guys. Itu sih yang. Wow. Burj Al Arab hotel. वर्ल्ड की 7-star होटल ने ना कंसीडर तौरसी सिगी होटल सी खतने अतोपा लेत्री सो गाइस येंगो अखोई सी मफम जे लाए फोटो वीडियो फजम सब नमग्रे दुगा वेलकम सी उब्रमेम सी होटल ममिंग सी दिखाई रे असो नि से बुर्ज अल अरब तो आई voice over tawraga hapjarage hotel maming ni si hotel maming si di ai ra sini okay so I put it later with
ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯒꯥꯏꯁ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯗ ꯑꯞꯗꯦꯠꯇꯨ ꯄꯤꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯐꯦꯁꯟꯒꯤ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯆꯣꯠꯄꯒꯤ ꯑꯣꯏꯅ ꯁ꯭ꯋꯤꯃꯤꯡꯒꯤ ꯇꯧꯈꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯨꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯖꯨꯃꯦꯔꯥꯒꯤ ꯌꯦꯡꯉꯣ ꯑꯁꯤꯗ ꯇ꯭ꯔꯥꯐꯤꯛꯇ ꯂꯦꯞꯄꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯕꯦꯟꯇꯂꯤ ꯂꯩꯔꯦ ꯖꯤ ꯋꯦꯒꯟ ꯈꯥꯝꯃꯦ ꯂꯣꯏ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯈꯥꯝꯃꯤꯁꯤ ꯌꯦꯡꯉꯣ ꯁꯤꯅꯤ ꯅꯣꯔꯃꯦꯜ ꯊꯤꯡꯁ ꯏꯟ ꯗꯨꯕꯥꯏ ꯍꯥꯏꯁꯦ ꯁꯨꯀ꯭ꯋꯦꯟ ꯁꯨꯀ꯭ꯋꯦꯝ ꯀꯧꯋꯦ ꯁꯨꯀꯦꯝ ꯁꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯊꯣꯛꯂꯛꯄꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯥꯔꯨꯁꯤꯅ ꯕꯖꯦꯠꯀꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯖꯦꯠꯀꯤ ꯃꯤꯅꯤꯅ ꯕꯖꯦꯠꯀꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯤ ꯍꯥꯏꯗꯤ ꯕꯖꯦꯠꯀꯤ ꯈꯟꯗꯕ ꯌꯥꯗꯦ ꯑꯗ ꯀꯦꯞꯁꯤ ꯒꯦꯠꯀꯤ ꯂꯩ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯌꯦꯡꯉꯨꯔꯁꯤ ꯇꯧꯔꯦ ꯀꯩꯅꯣ ꯁꯤ ꯍꯥꯡꯉꯥꯏ ꯆꯠꯂꯨꯔꯁꯤ ꯁꯤ ꯌꯦꯡꯉꯣ ꯀꯥꯏꯗ ꯎꯠꯂꯤꯅꯣ KFCꯒꯤ ꯂꯩꯔꯝꯃꯣꯏꯍꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯏꯗꯤ ꯒꯥꯏꯁ ꯅꯣꯔꯃꯜꯅꯤ ꯚꯤꯜꯂꯥꯅꯤ ꯑꯩꯈꯣꯏ ꯚꯤꯜꯂꯥ ꯑꯦꯔꯤꯌꯥꯗ ꯐꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒ ꯑꯥꯗ ꯀꯔꯤꯁꯤꯡ ꯒꯨꯖꯔꯥꯠ ꯑꯔꯕꯀꯤ ꯃꯤ ꯎꯔꯦ ꯁꯤꯗꯒꯤ ꯄꯣꯠꯁꯦ ꯒꯥꯏꯁ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯦꯡꯉꯁꯤ ꯆꯥꯛ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯗ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯄꯤꯖꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯣ ꯒꯥꯏꯁ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯆꯠꯂꯦ ꯈꯔ ꯁ꯭ꯋꯥꯏꯗ ꯇꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯖꯦꯠꯀꯤ ꯑꯣꯏꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯣ ꯂꯥꯛꯑꯣ ꯚ꯭ꯌꯨꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯋꯦꯗꯔꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯕꯤꯆ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦꯀꯣ ꯉꯁꯥꯏꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯉꯝꯕ ꯋꯥꯅꯤ ꯐꯥꯁ ꯔꯥꯏꯠ ꯂꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯂꯩꯔꯦ ꯎꯔꯦ ꯏꯁꯇ꯭ꯔꯦꯠꯇ ꯆꯠꯂꯒ ꯃꯦꯛꯗꯤꯗ ꯈꯦꯠꯇꯠꯂꯝꯒꯦ ꯅꯪ ꯒꯥꯏꯁ ꯌꯦꯡꯉꯣ ꯁꯤ ꯑꯩꯈꯣꯏ ꯌꯧꯖꯔꯛꯑꯦ ꯃꯦꯛꯗꯤꯗ ꯑꯗꯣ ꯒꯥꯏꯁ ꯁꯤꯁꯤ ꯀꯔꯤ ꯃꯥꯜꯂꯤ ꯁꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯤ ꯌꯦꯡꯉꯣ ꯁꯣꯞꯄꯤꯡ ꯃꯣꯜ ꯃꯥꯟꯗ꯭ꯔꯣ ꯁꯤꯅꯤ ꯏꯁꯇ꯭ꯔꯛꯆꯔ ꯗꯨꯕꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯖꯨꯃꯦꯔꯥ ꯀꯥꯏꯠ ꯕꯤꯆꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒ ꯕꯖꯦꯠꯀꯤ ꯊꯤꯜꯂꯛꯄꯗ ꯃꯦꯛꯗꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯣ ꯑꯣꯐꯦꯟ ꯄ꯭ꯂꯤꯖ ꯕꯤꯀꯣꯖ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯖꯦꯠꯀꯤ ꯊꯤꯔꯛꯄꯗ ꯃꯤꯂꯤꯅꯤꯌꯔ ꯅꯠꯇꯦ ꯁꯤꯗ ꯑꯗꯨꯗꯨꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏꯅ ꯑꯣꯐꯦꯟ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯟꯅ ꯀꯃꯦꯟꯗꯁꯨ ꯍꯥꯏꯔꯛꯀꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯕꯠ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯕꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣই ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯔꯤꯁꯤꯁꯨ ꯇꯧꯔꯝꯃꯣꯏ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯀꯥꯟꯅꯕ ꯃꯣꯏ ꯃꯌꯥꯝ ꯃꯤ ꯑꯇꯩꯒꯤꯁꯨ ꯈꯔ ꯁꯨꯝ ꯑꯗꯨꯒꯤꯅꯦ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯗꯤ ꯕꯖꯦꯠ ꯑꯣꯏꯕ ꯄꯣꯠ ꯐꯪꯉꯤꯁꯤ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯑꯗꯨ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯆꯥꯕꯅꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯕꯖꯦꯠ ꯊꯤꯔꯦ ओके चंगके पुल्लो आई वेलकम सो कोई हुजेग टेबल ऑर्डर तौरमे गाइस सो लंच मचा अमा तौबगे अखोई सुम ब्रंच हाई तारे ब्रेकफास्ट प्लस अदो सुमया सिमुक ताकरे याम तादेदा मचाने 57 मुक्ता सो का नते नते अब जो खुद लांग सो ऑर्डर से लायक ले गाइस मेगदी के इजे जाइना तौबदो हां मेगदी हावरे फजन हावरे
ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯗꯤꯖꯔꯠ ꯑꯃꯒ ꯇꯧꯔꯦ ꯗꯤꯖꯔꯠꯁꯦ ꯁꯤꯗ ꯇꯥꯔꯦ ꯒꯥꯏꯁ ꯁꯤꯒꯤ ꯑꯞꯗꯦꯠ ꯑꯃ ꯎꯍꯜꯂꯛꯀꯦ ꯅꯣꯏꯗ ꯌꯦꯡꯉꯨ ꯁꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯔꯒꯤ ꯃꯦꯛꯗꯣꯅꯜꯒꯤ ꯑꯩꯈꯣꯏ ꯆꯥꯐꯝꯗꯨꯗ ꯇꯦꯕꯜꯗ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯕ ꯃꯦꯛ ꯁꯦꯐ ꯀꯣ ꯆꯥꯔꯖꯔ ꯎꯍꯜꯂꯕ ꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯉꯣ ꯆꯥꯔꯖ ꯇꯧꯅꯤ ꯒ꯭ꯔꯤꯟ ꯀꯥꯔꯤꯁꯦ ꯆꯥꯔꯖ ꯇꯧꯕꯒꯅꯤ ꯆꯥꯔꯖ ꯇꯧꯔꯦ ꯇꯣ This is the big update guys. ꯑꯦꯁꯤꯗꯒꯤ ꯁꯣ ꯂꯣꯏꯔꯦ guys ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏꯗ ꯐꯝꯕꯅꯤ ꯄꯩꯁꯥ ꯌꯥꯎꯗꯗꯅ ꯐꯦꯡꯒꯗꯕ ꯁꯤꯡꯁꯨ ꯐꯦꯡꯗꯣꯛꯑꯝꯃꯦ ꯂꯣꯏꯔ ꯊꯣꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕ ꯌꯥꯔꯝꯅꯤ ꯀꯩꯁꯨ ꯍꯥꯏꯔꯣ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯦ ꯐꯖꯅ ꯀꯥꯔꯦ ꯅꯣꯏꯅ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯗꯨꯗꯣ ꯊꯨꯝꯗꯦ ꯀꯩꯁꯨ ꯂꯣꯏꯅ ꯅꯣꯔꯃꯦꯜꯅꯤ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯂꯤ ꯁꯤꯗ ꯆꯠꯂꯒ ꯂꯩꯔꯦ ꯁꯤꯗ ꯚꯤꯗꯤꯑꯣꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯐꯖꯅ ꯍꯧꯔꯦ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯅꯣꯏ ꯋꯥꯁꯤꯡꯁꯤ ꯌꯦꯡꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯤ ꯀꯥꯏꯠ ꯕꯤꯆꯇ ꯂꯥꯛꯄꯅꯤꯅ ꯄꯦꯔꯥꯁꯨꯠ ꯅꯠꯇ꯭ꯔꯒ ꯄꯦꯔꯥꯒ꯭ꯂꯥꯏꯗꯤꯡ ꯇꯧꯒꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯦꯡꯅꯔꯛꯄ ꯃꯔꯝ ꯑꯩꯈꯣꯏꯁꯦ ꯍꯟꯅꯕ ꯇꯧꯔꯒꯦ ꯔꯤꯚ꯭ꯌꯨꯁꯤ ꯔꯤꯚ꯭ꯌꯨ ꯂꯩꯔꯦ ꯑꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯈꯪꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯁꯤꯗꯅꯦ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯐꯪꯒꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯁꯣꯝ ꯁꯥꯏꯠꯁꯤꯗꯅꯦ ꯏꯗꯕꯒꯤ ꯍꯥꯏꯕꯗꯤ ꯁꯣꯝ ꯁꯥꯏꯠꯇ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯗꯨꯅ ꯌꯥꯝꯅ ꯁꯦꯛꯁꯟ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯤ ꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯂꯥꯛꯄꯤꯌꯨ ꯐ꯭ꯂꯥꯏꯠ ꯕꯤꯆꯇ ꯑꯗꯨꯒ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯁꯣ ꯃꯌꯥꯝ ꯆꯠꯂꯒ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯗꯣꯟ ꯐꯣꯔꯒꯦꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯂꯥꯏꯛ ꯑꯦꯟ ꯀꯃꯦꯟ ꯑꯦꯟ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ